Jozangte ki Thodokta Cheneriba Singh Fadriba Pauba Thawai Yaudriba Hakchang Loukhiroi Haina Chiru Union na Thamnakli Hingsagi Thodok Thokalakiba Singh Asi Athuba Matamda Fananaba Lengak na Angambathakta Hotnari Haina Home Minister Govindas Konthozam na Phongdokhrei None District ki Khopum Police Station Konba Jozangte Khul Manakta Khutlai Matik Chana Paiba Kuki Militant Singh na ambush Chatharakpada Lekhidraba Wilson Thangagi Hakchang ngasi postmortem tawkhrei postmortem aduga mari leina Wilson Thangagi imung manung amadi Chiru Union ge thomi sing ngase Jenims ke middle sangda laknaki amaromda Lekhidraba ge imung manung ge awapada sarukya pa oina Home Minister Govindas Konthozam Tamai AC ge MLA Awangbo Nyumai Chandal AC ge MLA SS Oles amadi Chengai AC ge MLA Khashim Vashum so Jenims ke middle sangde lakhi Ngarang thokiba thodok aduga mari leina Home Minister Govindas Konthozam na hai lamdamasida hingsagi thodok sing toina thorakpa ase aikhoina awang bathakta condemn tawe thodok sing thokhaliba sing athubu matamda fanna lengakna akanba mongda hotnari state asida hosik oiriba fibam asigi matangda ngarang chief minister na mayai tangba lodna tonba security force singi makok thongba officer sing yauna security review mifam ama phamduna kupna khanakhrei lamdamasigi tangdu leita ba thugain ba amade hingsagi thabak sing chathaning ba kangbu khara lamdamasida leire haina phongdokhi ngarangi thodok adu NIA da sinargadra haina paumi singna hangba wahangi pakum piraduna mahana makata na hai hojingmaki oina NIA da sinabagi matangda lengakna warip lobale tree ngarangi thodok adu thokraba matung nakal animakki apunba miyoi kontra nipa rom phakibagi paulei hojik fauba phajinkiba micham sing thadorpalei tree masigi matangda Union Home Minister da khanghan kibalei loinana phajinkiba sing thadorna ba lengakna akan ba mongda hotnari haina mahana makataki Hojik phawda civilian sing thadok tri ado thadok nanaba kanna khoi CSO sing adoga khoi political leader sing khoi kanna negotiate amataunari even we have apprised the Minister of Home Affairs through IB and we are taking care of all those captives in total more than 38 So more from than both the 38 communities. from both the communities. And we need to restrain. We need to shun the violence. So there, I do not know what happened. We have got a very, suspicious in our mind that there are some people who doesn't want Manipur to return into peace and take the part of progress. So we have to find it out. Thodok adu kamari leina tamai ACG MLA awangbo nyumai na hai ngarangi thodok adu awang bathakta condemn tawi thodok asida January basing faduna cherak pina na balengak na paikhat payaba thabak sing paikhat le ngarangi Scotland amade jozangte ke thodok animal condemn tawi asiguma thodok sing state asida makhata na thokaloi lamdam asida leiriba kanglu furuk khuding makna amato oina punsin aduna asiguma thodok asigi mayukta lepminasi haina mahakna appeal tawrakli Lebak Chibati Akway Tohaning the Ba, Toktanaba, Kamarum Honor record later. So Adum talk to na labasi, Lebak Chibati Miam get the Magda. Community Amamagi was met. Siban Ava Tokpa, violence habisede, loin among the Bakatani. Aduna Akway leaders ama owners of Tofum Tokotogni, Moro Webidi, public Miamsi Bahap Tafum Toy. Community Amana. Blame topna aroi oroi asina solution pura ka sunate aduna mayam pullaga sigumde thokpa yade hana masamsa ge khunda masamsa ge community da masamsa ge area da control tona banatana sipai na police na sigumba se loina thingba ngamde maramde public na yam government na to fam thokpadi haubadi ngasi fawa tawle yam su khangi baduni adubo public cooperation se yam ru oyana haini Thodok adugi matangda Chiru Union ge President MS Nechung Chiru na hai ngarangi laibak thiba thodok ase yamna pendaba amane thodok ase akan bamongda condemn tawi thodok aduda Lekhidraba Wilson Thanga ase michamne nomui chara talaga hingba miyoine ngarangi thodok adu kuki gi mafam da thokpane ngarangi thodok aduda January baseng numit marini mangani ge manungda puthokpiu January baseng puthokthri fauba ase Hakchang Loukhiroi Lekhidraba
imung manungda lengakna matik chaba ex gratia pibaga loinana laikhidrabagi machanupada lengaki thabak ama piyu Manipurda naita ba thodok sing makhatana thokaningde aikoina taliba demand ase fangdriba pawba lamdam asigi tongan tongan ba CSO singa loinana khongjang changsen gane lamdam asida khundaminari ba kanglu furup amata oina punsinaduna lamdam ase ingtappa purakna ba hotna se haina mahakna makata ki ꯊꯕꯛ ꯁꯨꯔꯒ ꯆꯥꯔꯒ ꯍꯤꯡꯖꯕ ꯅꯤꯄꯥꯁꯤ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯅ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯆꯤꯔꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯕꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯔꯤꯅꯣ ꯆꯤꯡꯗ ꯇꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯃꯁꯤꯒꯤ ꯃꯗꯨꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯤꯕ ꯄꯔꯄꯤꯇ꯭ꯔꯦꯇꯔꯁꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯤꯌꯨ ꯍꯞꯇꯥ ꯑꯃ ꯅꯨꯃꯤꯠ ꯃꯔꯤ ꯃꯉꯥꯅꯤ ꯃꯅꯨꯡꯁꯤꯗ ꯃꯁꯤ ꯄꯨꯊꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯑꯩꯈꯣꯏ ꯂꯧꯔꯣꯏ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯁꯦꯡꯅ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯀꯁꯇꯝꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯄꯔꯦꯡ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯑꯗꯨꯒ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯗꯨꯒ ꯃꯆꯥ ꯅꯤꯄꯥ ꯑꯅꯤ ꯂꯩꯕꯁꯤꯗ ꯃꯇꯤꯛ ꯆꯥꯕ 12 ꯄꯥꯁ ꯇꯧꯕ BA ꯇꯝꯕ ꯂꯩꯔꯕꯅꯤ ꯃꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯃ ꯑꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ तसेंगना यूनियन की प्रेसिडेंट अमा ओइना एना अपील तौई